News Live की माइकैदगी नुंगाइरबा पाउजेल अमा पुदुना लाक्चरी मदुदी सिस्टर एंड ब्रदर सिंगना यूट्यूब चैनल हांगनिंगबा लैबा तारगदी पिजरिबा नंबर 8259993033 असिदा पाउ फाउबिरऊ अमुका हना 8259993033 असिदा पाउ फाउबिरऊ यूट्यूब चैनल अमा हांगबा मतमदा चंगद्रबा याद्रबा डिटेल्ससिंग अदुदी 1 दा यूट्यूब चैनल लेगो 2 दा यूट्यूब thumbnail, 3 the title, 4 the description, 5 the keywords SEO, 6 the hashtag, 7 the ad text, 8 the YouTube channel create. Hariba details sing asi changani 100% safe and the genius support and the correction. Hariba sing asi aikhoina takchagani online amadi offline animaki khudong chaba pijari. Cost free rupees 1000 oijagani mafamna nambonda oijagani akupa marong khangbiningbा singna hairiba number 8259993033 asida kon tawiduna pau khawirau amuka hana number 8259993033 asida kon tawiduna pau khawirau. Thank you. Hauji makhatana ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Rasi Taranitogi Pon Kanganjari Ahambada Mes Rasigi Oina Ngasi Thawangi Traumduni Pamba July Tarikumanga Leba Popanumiki Mes Rasigi Pon Kangminasi Tabong Mapung Pana Lucinba Ngangani Taurbo Kuding Mai Pakani Amuka Hana Mes Rasigi Ngasi Thawangi Traumduni Pamba Tarik Agaski Tarikumanga Leba Popanumiki Ponsi Tabak Mapung Pana Lucinba Ngangani Mathangda Bisrasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Bisgarasigi Pon Kangminasi Miga Saunaba Yana Lay Section View Amuka Hana Bisrasigi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Bisrasigi Ponsi Miga Saunaba Yana Lay Section View Mathangda Mithun Rasi Ngasi Thawangi Kumangani Pamba Agaski Tarikumanga Leba Popanumiki Mithun Rasigi Pon Kangminasi Miga Ningai Sangdanagani Wakan Phadabiu Amuka Hana Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Mithun Rasigi Ponsi Miga Ningai Sangdanagani Wakan Phadabiu Mathangda Kakarasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Kakarasigi Pon Kangminasi Miwa Maisa Langba Lay Langanu Section View Amuka Hana Kakarasigi Ponsi Thawangi Traumduni Pamba Agaski Tarikumanga Leba Popanumiki Kakarasigi Ponsi Amuhana Kangminasi Miwa Maisa Langba Lay Langanu Section View Mathangda Singarasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Singarasigi Pon Kangminasi Maruki Mateng Pangjagani Nungaiba Paugani Amuka Hana Singarasigi Ponsi Ngasi Leba Popanumiki Singarasigi Ponsi Maruki Mateng Pangjagani Nungaijagani Mathangda Kainarasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Kainarasigi Pon Kangminarasi Anawa Mi Kangnajagani Nungaiba Paugani Amuka Hana Thawangi Traumduni Pamba Agaski Tarikumanga Leba Popanumiki Kainarasigi Ponsi Amuk Kangminasi Anawa Mi Kangnajagani Nungaijagani Mathangda Tularasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Tularasigi Pon Amuk Kangminarasi Phingdana Pukning Phatharaga Thabak Tawba Phai Wakhan Charangna Biganu Amuka Hana Tularasigi Ponsi Phingdana Pukning Phatharaga Thabak Tawbiu Wakhan Phathabiu Mathangda Bisirasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Tular Bisirasigi Phol Amuk Kangminarasi Lamsang Chapada Ayek Apan Lay Cheksinna Chapiu Tauruba Thabakta Cheksinna Honabiu Amuka Hana Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Bisirasigi Phonsi Lamsang Chapada Apan Ayek Lay Cheksinbiu Mathangda Dhanurasi Ngasi Thawangi Traumduni Pamba Agaski Tarikumanga Leba Popanumiki Dhanurasigi Phon Amuk Kangminarasi
ꯌꯥꯝꯅ ꯐꯤꯡꯒꯅꯤ ꯐꯥꯊꯔꯒ ꯊꯕꯛ ꯇꯧꯕ ꯐꯩ ꯋꯥꯈꯜ ꯆꯔꯥꯡꯅꯕꯤꯒꯅꯨ ꯇꯧꯔꯨꯕ ꯊꯕꯛꯇ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 15 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯌꯥꯝꯅ ꯐꯤꯡꯒꯅꯤ ꯐꯥꯊꯔꯒ ꯊꯕꯛ ꯇꯧꯕ ꯐꯩ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕꯤꯒꯅꯨ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 15 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯃꯨꯛꯀ ꯍꯟꯅ ngasi thawani 12ni pamba August ki tarik 15 lebaw pon numiki makara rasi gi phone khangminarasi singa khutka manaba oithokpa yana lei thabak tawbada mangol oigani haibani mathangda kumbarasi marum mapang August ki tarik 15 thawani 12ni pamba lebaw pon numiki kumbarasi gi phone khangminarasi marum mapang punna thabak tawminaba sakhutkani amuka hana ngasi thawani 12ni pamba August ki tarik 15 lebaw pon numiki kumbarasi gi phone si marum mapang punna thabak tawminaba sakhutkani yamna phai haibani mathangda minarasi ngasi thawani 12ni pamba August ki tarik 15 lebaw pon numiki minarasi gi phone khangminarasi laining laisonggi thabak thoramsing pangthokjaba ngamjaba imung manung ingna laigani amuka hana minarasi gi ngasi gi thawani 12ni pamba August ki tarik 15 lebaw pon numiki minarasi gi phone khangminarasi laining lasonggi thabak thoramsing pangthokjaba ngamjaba lei imung manung ingna laigani ngasi thawani 12ni pamba August ki tarik 15 lebaw pon numiki rasi 12 gi phone khanganjaba matang sida loisinjare loisilakpada mayambo amuka hana khurumjari